ꯅꯤꯡꯁꯤꯡꯕ ꯅꯪꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯋꯥꯔꯝꯂꯣꯏ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯋꯥꯔꯝꯂꯣꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯒꯅꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯒꯅꯤ ꯀꯥꯏꯅꯕ ꯅꯪꯁꯦ ꯂꯩꯔꯝꯗ꯭ꯔꯕ ꯅꯤꯡꯁꯤꯡꯕ ꯅꯪꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯄꯤꯔꯅꯨ ꯅꯨꯡꯁꯤ ꯍꯩꯇꯕꯤ ꯁꯛꯇꯝꯗꯨꯅ ꯊꯣꯔꯛꯂꯅꯨ ꯃꯤꯠꯃꯥꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯠꯄꯤꯔꯅꯨ ꯅꯨꯡꯁꯤ ꯍꯩꯇꯕꯤ ꯁꯛꯇꯝꯗꯨꯅ ꯊꯣꯔꯛꯂꯅꯨ ꯃꯤꯠꯃꯥꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯥꯡꯉꯝꯗꯔꯦ ꯃꯤꯅꯣꯛꯃꯩꯁꯥ ꯈꯥꯡꯉꯝꯗꯔꯦ ꯃꯤꯅꯣꯛꯃꯩꯁꯥ ꯇꯥꯅꯤꯡꯗꯔꯦ ꯅꯪꯒꯤ ꯅꯄꯥꯎ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯅꯪꯁꯦ ꯂꯩꯔꯝꯗ꯭ꯔꯕ ꯅꯤꯡꯁꯤꯡꯕ ꯅꯪꯁꯨ ꯂꯩꯔꯝꯗ꯭ꯔꯕ ꯂꯥꯞꯊꯣꯛꯂꯒꯦ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯄꯥꯝꯖꯗꯔꯦ ꯃꯌꯥꯒꯤ ꯇꯥꯏꯕꯝ ꯂꯥꯞꯊꯣꯛꯂꯒꯦ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯄꯥꯝꯖꯗꯔꯦ ꯃꯌꯥꯒꯤ ꯇꯥꯏꯕꯝ ꯇꯧꯕꯤꯔꯅꯨ ꯅꯨꯡꯁꯤꯆꯤꯔꯣ ꯇꯧꯕꯤꯔꯅꯨ ꯅꯨꯡꯁꯤꯆꯤꯔꯣ ꯄꯣꯊꯥꯖꯔꯒꯦ ꯆꯤꯛꯅ 이동들은 가이나와 낭시 레이름드라와 닝싱바 낭수 레이름드라와 아이게 타모야세 와람로이 아이게 타모야세 와람로이